MLA Megachandra Fukibagi Matangda Amit Shah da walatkhre. Kangla Laifam Lenda Miyoi Khutpu Amana Tha Asigi Kunmarida Legislature Sing Kaurba Matungda Manipur Pradesh Congress Committee gi President su Oiriba Wangchem Assembly Constituency gi MLA Kaisam Megachandra bu Tamthina Fukiba Thawdok adugi matangda AICC gi President Malik Arjun Khargena Union Home Minister Amit Shah da cherol ama thadun walatkhre. Central amadi State Force matik chana ngaktuna pangthokpa mifam aduda thokiba thawdok adugi matungda State ke Chief Minister na ngasi fawo action amata lokhatana leiri loinana Manipur State ke administration mapung fana fail oirabasu Prime Minister Narendra Modi na hanna fawo yengdana leiri. Democracy set palibak amada asum oirpa si yamna laibak thibani maramaduna akhanaba mideng changbiu hairi. MLA Megachandra Fukibagi matangda Amit Shah da walatkhre. Kangla Laifam Lenda Miyoi Khutpu Amana Tha Asigi Kunmarida Legislature Sing Kaurba Matungda Manipur Pradesh Congress Committee gi President su Oiriba Wangchem Assembly Constituency gi MLA Kaisam Megachandra bu Tamthina Fukiba Thawdok adugi matangda AICC gi President Malik Arjun Khargena Union Home Minister Amit Shah da cherol ama thadun walatkhre. Central amadi State Force matik chana ngaktuna pangthokpa mifam aduda thokiba thawdok adugi matungda State ke Chief Minister na ngasi fawo action amata lokhatana leiri loinana Manipur State ke administration mapung fana fail oirabasu Prime Minister Narendra Modi na hanna fawo yengdana leiri. Democracy set palibak amada asum oirpa si yamna laibak thibani maramaduna akhanaba mideng changbiu hairi.